ꯆꯠꯈ꯭ꯔꯕꯒꯩꯅꯣ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯏꯁ ꯁꯤꯅ ꯑꯩꯒꯤ ꯌꯥꯗꯦ ꯉꯥꯏꯈꯣ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯇꯧ ꯁꯥꯅ ꯆꯠꯈ꯭ꯔꯒ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯀꯥꯏ ꯍꯨꯔꯥꯟꯕꯤꯒꯤ ꯇꯥꯏꯞꯇ ꯇꯧꯔꯛꯑꯣ ꯌꯥꯕ ꯌꯥꯕ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯇꯧꯁꯤ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯃꯧ 이싱도 ꯄꯨꯔꯛꯎꯅꯦ 이싱도 ꯑꯝꯇꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯈꯪꯗꯦꯗ ꯃꯧꯒꯔꯣ ꯃꯥꯡꯈ꯭ꯔꯦꯅꯦ 이놈 ꯊꯪꯅꯕꯔꯣ ꯈꯪꯅꯕꯅꯤ ꯀꯩꯗꯧꯅꯕ ꯑꯣꯏꯗꯣꯏꯅꯣ 그나무니 싸고 통화 폰라 하다더니 마 이놈아니 헬로 이놈아 오 호이 라게 난 그이 자닌게 호이 라게 해프인데 이놈보다 하나만 딱 하여지게 담아 아이고 이님보면 타도이러네 좀 이나만들 라게 하이잔거리 마스수 타비더니 회다 토법 나서니 하이버디 월 엄마오 이싱도 뽀롱네 이싱도 엄도 까이 저러고 강제다 먹으러 망그래 이님보 탕나버로 탕나바니니 탕나바도 이렇게 넘나고 어디노네 그러게 딱 그러자니 해 먹니 가이 레이시나 아코이 마tamdini 야 그러자니 코이 타박가 추바다 쾅을 해나야 두 파우 타박 수라 이니 두 마tamdini 허지기 먹에 수 ያን नु아र भावने 타박세 ताउनिंदाबना पोरो इसिंदो खया पोरो कइदाव खरागेने पुरे 이싱 아마 पुरꯛꯄꯗꯕꯨ ꯌꯥꯝ ꯀꯨꯏꯅꯕ꯭ꯔꯣ ꯈꯨꯊꯥꯗꯣꯛ ꯌꯥꯗꯕꯒꯤꯅꯦ ꯁꯦꯞ ꯆꯥꯛ ꯊꯥꯡꯒꯠꯂꯨꯔꯦ ꯍꯥꯟꯅ ꯆꯥꯛꯀꯗꯣ ꯀꯣꯟꯅ ꯇꯧꯔꯒ ꯏꯁꯤꯡꯗꯣ ꯍꯥꯟꯅ ꯄꯨꯔꯛꯄꯁꯨ ꯌꯥꯕꯅꯤ ꯅꯪꯁꯨ ꯀꯩꯃꯨꯛ ꯍꯥꯏꯅꯤꯡꯉꯒꯦꯅꯦ ꯁꯠ ꯆꯠꯈꯣ ꯌꯥꯗ꯭ꯔꯣ ꯀꯔꯤꯃꯨꯛ ꯍꯥꯏꯅꯤꯡꯉꯖꯥꯠꯅꯣ ꯅꯪꯅ ꯑꯃꯨꯛ 이님보ꯉꯔꯥꯡꯗꯣ ꯑꯩꯈꯣꯏꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦꯕ ꯆꯥꯛꯀꯧꯕꯩ ꯄꯥꯎ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯑꯩ ꯆꯠꯀꯦꯗꯅ ꯍꯟꯗꯛꯇꯤ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯆꯠꯍꯧꯗꯦ ꯅꯣꯏꯅ ꯈꯪꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯄꯩꯁꯥ ꯄꯨꯊꯣꯛꯀꯗꯕ ꯅꯠꯇꯕꯅꯤꯅ ꯄꯩꯁꯥꯒ ꯄꯥꯏꯗꯦꯗ ꯑꯩꯗꯤ ꯑꯩꯉꯣꯟꯗꯒ ꯍꯥꯏꯔꯛꯀꯅꯨ ꯅꯇꯩ ꯅꯅꯥꯎ ꯇꯧꯅꯀꯣ ꯑꯗꯣ ꯑꯩ ꯃꯉꯣꯟꯗ ꯍꯣꯔꯦꯟ ꯑꯗꯣ 이님보ꯅꯗꯤ ꯆꯠꯄꯒꯤꯁꯦ ꯌꯥꯔꯕꯣ ꯅꯇꯩ ꯅꯅꯥꯎ ꯇꯧꯅꯔꯒ ꯈꯪꯒꯅꯤ ꯑꯗꯨꯗꯤ ꯀꯣꯟꯅ ꯈꯪꯅꯁꯤ ꯑꯗꯨꯒꯤ ꯋꯥꯗꯤ ꯍꯥꯟꯅꯅꯦ 이차 누빠들아 하나 하얘긴 거. 너 아기 어카운트도 야다버니나고 이nem복기두가 पैसा도 다 할라게 누가 ꯍꯣꯏ ꯊꯥꯍꯜꯂꯣ ꯑꯗꯨꯒ ꯌꯦꯡꯉꯁꯤ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯄꯩꯁꯥꯗꯣ ꯍꯥꯟꯅ ꯊꯥꯍꯜꯂꯣ ꯑꯩꯉꯣꯟꯗꯗꯤ ꯂꯩꯇꯦꯀꯣ ꯀꯩꯝ ꯄꯩꯁꯥꯒ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯛꯀꯅꯤ ꯆꯠꯂꯣ ꯊꯧꯗꯧꯗꯔꯨꯔꯣ ꯆꯠꯂꯣ haraubada loirimi ai lupa kya haisige 이놈의 피 하나도 뿐이 따서기수 헬로 따브로 ꯑꯩꯗꯣ ꯉꯔꯥꯡꯗꯣ ꯑꯩꯈꯣꯏꯅ ꯃꯅ ꯐꯣꯟ ꯇꯧꯔꯛꯄꯩ ꯆꯥꯛꯀꯧꯕꯩ ꯄꯥꯎ ꯍꯥꯏꯔꯦꯗꯣ ꯑꯩꯅ ꯏꯅꯦꯝꯕꯣꯛꯇ ꯉꯁꯤ ꯍꯥꯏꯕꯅꯦꯕ ꯑꯗꯣ 이nem복ꯁꯨ ꯌꯥꯔꯦꯗꯣ ꯄꯩꯁꯥꯗꯣ ꯈꯔ ꯊꯥꯔꯛꯑꯣ ꯌꯥꯏꯌꯦ ꯃꯥ ꯑꯩꯅ ꯍꯥꯏꯕꯅꯦꯕ ꯃꯃꯥꯡꯗ ꯆꯠꯈꯤꯗꯦ ꯍꯟꯗꯛꯀꯤ ꯆꯠꯀꯦ ꯈꯣꯠꯀꯦꯅ ꯑꯗꯣ ꯃꯥꯛꯇꯣ ꯌꯥꯔꯦ ꯄꯩꯁꯥꯗꯤ ꯂꯩꯇꯦ ꯍꯥꯏꯔꯦ ꯑꯗꯣ ꯄꯩꯁꯥꯗꯣ ꯅꯪ ꯈꯔ ꯊꯥꯔꯛꯅꯕ ꯇꯧꯕ ꯍꯣꯔꯦꯟꯂ ꯀꯩꯅꯣ ꯊꯥꯔꯛꯑꯣ ꯍꯪꯆꯤꯠ ꯑꯣꯏꯕꯅꯤꯅꯅꯦ ꯑꯩꯗꯣ ꯀꯩꯅꯣ ꯇꯧꯒꯦ ꯄꯣꯠ ꯆꯩꯗꯣ ꯂꯩꯕꯗꯣ ꯏꯅꯝꯃꯒꯤꯁꯨ ꯄꯣꯠ ꯆꯩ ꯈꯔ ꯄꯨꯒꯦ ꯇꯥꯆꯧꯒꯤꯁꯨ ꯄꯨꯒꯦꯕ 8,000 ꯈꯔ ꯊꯥꯔꯛꯑꯣꯅꯦ ꯐꯔꯦ ꯍꯧꯖꯤꯛ ꯊꯥꯈ꯭ꯔꯣ 이nem복기도가ꯊꯥꯈꯣꯕꯀꯣ ꯐꯔꯦ ꯊꯝꯃꯦ A few minutes later. kaya nusiino ngansinsibo ꯌꯥꯝ ꯅꯨꯡꯁꯤꯕ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯨꯡꯁꯤꯅꯤ ꯀꯩꯅꯣ ꯄꯩꯁꯥ ꯊꯥꯔꯛꯏ ꯏꯆꯥ ꯅꯨꯄꯥꯁꯦ ꯍꯥꯏꯈꯤꯕꯗ ꯉꯥꯏꯔꯤ ꯍꯥꯏꯕ ꯂꯨꯄꯥ 8,000ꯁꯦ ꯊꯥꯔꯛꯑꯦꯕ ꯇꯧꯔꯤꯁꯦ ꯁꯨꯛꯌꯥꯝ ꯌꯥꯝꯕ ꯄꯩꯁꯥꯁꯦ ꯀꯩꯗꯧꯗꯣꯏꯅꯣꯕ ꯃꯥꯅ ꯆꯥꯛꯀꯧꯕ ꯑꯃꯒꯤꯗꯃꯛꯇ ꯂꯨꯄꯥ 8,000 ꯀꯥꯏꯅ ꯊꯥꯔꯛꯑꯗꯅ ꯑꯩꯒꯤ ꯍꯤꯗꯥꯛꯀꯤ ꯄꯩꯁꯥ ꯄꯤꯔꯛꯎ ꯍꯥꯏꯕ 1,000ꯒ ꯄꯤꯔꯛꯏꯅꯦ ꯈꯪꯉꯅꯤꯅ ꯂꯨꯄꯥ 8,000 ꯀꯥꯏꯅ ꯁꯨꯡꯄꯤ ꯄꯤꯔꯣꯏ
ꯆꯥꯝꯃꯉꯥ ꯈꯛ ꯄꯤꯔ ꯊꯥꯒꯦ ꯈꯪꯉꯅꯤ ꯑꯩꯈꯣꯏ ꯅꯤꯡꯕꯣꯛꯁꯤꯅ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯑꯩꯅ ꯄꯣꯠ ꯆꯩꯗꯣ ꯉꯁꯤ ꯈꯔ ꯂꯩꯖꯔꯨꯒꯦ ꯍꯥꯏꯅ ꯇꯧꯕꯁꯤꯁꯨ ꯃꯥꯅ ꯄꯩꯁꯥ ꯄꯤꯕꯤꯗꯦ ꯍꯌꯦꯡ ꯆꯠꯄꯗ ꯂꯩꯔꯗꯤ ꯑꯩ ꯄꯨꯡ ꯉꯟꯅ ꯊꯣꯛꯇꯕ ꯌꯥꯔꯣꯏ ꯍꯣꯏꯗ ꯍꯧꯖꯤꯛ ꯈꯔ ꯉꯟꯅ ꯇꯨꯝꯃꯒ ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯂꯒ ꯍꯌꯦꯡ ꯉꯟꯅ ꯆꯠꯄꯗ ꯂꯩꯔꯒꯦ ꯏꯕꯦꯝꯃ ꯅꯪ ꯂꯣꯏꯁꯟꯕ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯏꯃꯥ ꯂꯣꯏꯔꯦ ꯅꯪꯅꯦ ꯄꯩꯁꯥꯒꯗꯣ ꯈꯔ ꯌꯥꯝꯅꯁꯨ ꯄꯨꯔꯁꯦ ꯅꯪꯒꯤ ꯅꯕꯨꯡꯒ ꯅꯅꯝꯃꯒꯤꯁꯨꯅꯦ ꯐꯤ ꯑꯃꯃꯝ ꯊꯣꯟꯕꯤꯈꯣꯀꯣ ꯑꯗꯨꯒꯅꯦ ꯑꯉꯥꯡꯁꯤꯡꯒꯤꯁꯨꯅꯦ ꯐꯤ ꯑꯃꯃꯝ ꯄꯨꯔ ꯆꯠꯄꯤꯈꯣꯀꯣ ꯀꯥꯎꯅꯨ ꯐꯖꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯄꯣꯠ ꯆꯩꯒꯗꯣ ꯀꯩꯅꯣ ꯈꯔ ꯌꯥꯎꯔꯕ ꯅꯠꯇ꯭ꯔꯣ ꯑꯆꯥꯄꯣꯠꯀꯗꯣ ꯄꯣꯠ ꯁꯤ ꯆꯩ ꯕꯦꯒꯀꯁꯦ ꯀꯥꯎꯅꯤꯁꯦ ꯍꯥꯞꯆꯜꯂꯨ ꯄꯩꯁꯥꯒ ꯀꯥꯎꯅꯤ ꯄꯣꯠ ꯆꯩꯒꯗꯣ ꯀꯥꯎꯅꯤꯀꯣ ꯐꯣꯟꯒꯁꯦ ꯄꯨꯀꯣ ꯀꯩꯅꯣ ꯂꯩꯒꯗꯕ ꯑꯆꯥꯄꯣꯠꯀꯗꯣ ꯈꯔ ꯌꯥꯝ ꯄꯨꯕꯤꯀꯣ ꯄꯣꯠ ꯆꯩ ꯂꯤꯛꯍꯟꯒꯅꯨ ꯃꯤ ꯃꯥꯡꯗ ꯏꯀꯥꯏꯖꯩ ꯍꯣꯏ ꯏꯃꯥ ꯈꯔ ꯌꯥꯝ ꯄꯨꯒꯗꯕꯅꯤ ꯄꯣꯠ ꯆꯩ ꯑꯣꯏꯔꯁꯨ ꯐꯣꯟꯒꯁꯦ ꯂꯥꯛꯀꯅꯤ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯆꯣ ꯐꯖꯅ ꯆꯠꯂꯨꯀꯣ ꯑꯥ ꯆꯣ 이모가 얼마나 ꯑꯁ ꯑꯩ ꯉꯁꯤꯒꯤ ꯃꯪꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯪꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯩ ꯁꯠ ꯏꯔꯨ ꯊꯣꯛꯇꯣꯛꯑꯒ ꯆꯥꯅꯣꯜ ꯑꯃ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯁꯤꯕꯨ ꯊꯦꯡꯈ꯭ꯔꯦꯅꯦ ꯕꯖꯥꯔ ꯆꯪꯒꯗꯕꯅꯤꯅ ꯏꯃꯥꯗꯁꯨ ꯄꯩꯁꯥꯗꯣ ꯄꯤꯔꯛꯈꯤꯗ꯭ꯔꯦꯅꯦ ꯀꯥꯏꯗ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ ꯃꯥꯕꯨ ꯑꯉꯥꯡ ꯊꯣꯛꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯉꯟꯅ ꯆꯠꯀꯦ ꯇꯧꯕꯁꯦ ꯀ ꯌꯥꯍꯧꯗꯦ 이마! ꯀꯩꯅꯣ ꯄꯩꯁꯥꯗꯣ ꯄꯤꯔꯣ ꯑꯩ ꯊꯦꯡꯉꯦ ꯍꯣꯏ ꯉꯥꯏꯈꯣ ꯁꯤꯁꯦ ꯄꯣꯠꯇꯣ ꯅꯕꯨꯡꯒꯅꯦ ꯅꯝꯃꯒꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯄꯣꯠꯇꯣ ꯈꯨꯗꯩ ꯃꯇꯦꯛ ꯑꯅꯤ ꯈꯛꯅꯦ ꯑꯗꯨ ꯑꯣꯏꯅ ꯄꯤꯔꯣ ꯄꯩꯁꯥꯗꯨꯅ ꯁꯤꯅ ꯁꯨꯝ ꯌꯥꯅꯕ ꯆꯠꯂꯣ ꯄꯩꯁꯥꯒꯗꯣ ꯑꯝꯇ ꯄꯥꯏꯗꯦꯀꯣ ꯑꯗꯨꯅ ꯌꯥꯅ ꯆꯠꯂꯣ ꯆꯥꯝꯃꯉꯥꯈꯛꯁꯤꯅ ꯀꯩꯗꯧꯗꯣꯏꯅꯣ ꯏꯃꯥ ꯑꯁ ꯑꯗꯨꯅ ꯂꯣꯏ ꯌꯥꯅꯤ ꯁꯤꯟꯕ ꯍꯩ ꯔꯥ ꯈꯔ ꯂꯩꯔ ꯆꯠꯈꯣ ꯁꯤ ꯄꯣꯠ ꯆꯩꯅꯤ ꯂꯩꯒꯗꯕ ꯑꯦꯄꯜ ꯌꯥꯝꯅ ꯀꯦꯖꯤ ꯑꯃ ꯂꯩꯕꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ ꯏꯃꯥ ꯃꯥꯅ ꯂꯨꯄꯥ 8,000 ꯅꯠꯇ꯭ꯔꯣ ꯊꯥꯏꯗꯣ ꯍꯪꯉꯛꯀꯅꯨ ꯋꯥꯒ ꯌꯥꯝ ꯍꯩꯄꯥ ꯁꯥꯔꯛꯀꯅꯨ ꯑꯩꯒꯤ ꯍꯤꯗꯥꯛ ꯂꯩꯒꯗꯕ ꯌꯥꯝ ꯂꯩꯀꯣ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯁꯤ ꯑꯩꯁꯨꯅꯦ ꯃꯊꯪ ꯇꯥꯔꯛꯄꯅꯤ ꯄꯩꯁꯥꯁꯦ ꯍꯟꯗꯛ ꯍꯤꯗꯥꯛꯀꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯑꯗꯨꯅ ꯌꯥꯅꯕ ꯆꯠꯂꯨ ꯍꯤꯗꯥꯛ ꯍꯩ ꯔꯥ ꯈꯔ ꯂꯩꯔꯒꯅꯦ ꯄꯣꯠ ꯆꯩꯗꯣ ꯈꯔ ꯄꯤꯔꯒꯅꯦ ꯆꯣꯠꯁꯨ ꯌꯥꯔꯦ ꯑꯗꯨꯅ ꯌꯥꯅꯕ ꯇꯧꯀꯣ ꯀꯣꯟꯅꯅꯕ ꯇꯧ ꯄꯩꯁꯥ ꯂꯩꯇꯦꯀꯣ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯗꯦ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯇꯧꯔꯤꯁꯦ ꯁꯤꯅ ꯑꯩꯁꯦ ꯁꯅꯥ ꯁꯥꯒꯦ ꯈꯪꯉꯗꯤ ꯅꯨꯡꯉꯥꯏꯔꯦ 6.5 hours later. ꯃꯧ ꯅꯪꯕꯨ ꯍꯜꯂꯛꯑꯕꯅꯦ ꯏꯃꯥ ꯑꯩ ꯍꯧꯖꯤꯛ ꯀꯩ ꯄꯨꯔꯛꯀꯦ ꯅꯪꯕꯨ ꯀꯩ ꯇꯧꯔꯛꯑꯒꯦ ꯃꯣꯏꯅꯕꯨ ꯁꯤ ꯄꯤꯕꯤꯔꯦ ꯄꯨꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨꯒ ꯑꯗꯨ ꯈꯛꯇꯔꯣ ꯄꯤꯕꯤꯔꯛꯏꯁꯤꯕꯣ ꯑꯇꯩ ꯀꯔꯤꯝ ꯄꯤꯔꯛꯇ꯭ꯔꯕꯣ ꯁꯤ ꯈꯛꯇꯔꯣ ꯄꯤꯔꯛꯏꯁꯦ ꯏꯃꯥ ꯂꯩꯀꯥꯏꯒꯤꯁꯨ ꯏꯆꯦꯁꯤꯡ ꯌꯥꯝꯕꯅꯤꯅ ꯇꯥꯆꯧꯗꯁꯨ ꯄꯩꯁꯥ ꯋꯥꯏ ꯍꯥꯏ ꯑꯗꯨꯒꯤ ꯁꯤ ꯑꯗꯨꯝ ꯇꯧꯔꯦ ꯄꯨꯈ꯭ꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨꯒ ꯁꯤꯈꯛ ꯄꯤꯔꯛꯇꯣꯏ ꯁꯔꯨꯛꯇꯤ ꯀꯔꯤꯝ ꯄꯨꯗ꯭ꯔꯕꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ ꯅꯪꯅ ꯑꯃ 9,000 ꯄꯨꯒꯦ ꯇꯧꯋꯤꯗꯨꯒ ꯑꯩꯅ ꯄꯤꯔ ꯆꯞ ꯆꯥꯔꯕꯅꯤ ꯌꯥꯝꯕꯨ ꯌꯥꯝꯃꯜꯂꯦꯅꯦ ꯍꯥꯏꯔꯨꯔꯗꯤ ꯐꯔꯦ ꯑꯃꯕꯨ ꯄꯤꯔꯛꯑꯁꯨ ꯄꯣꯠꯇꯣ ꯈꯔ ꯄꯤꯛꯏ ꯍꯥꯏꯕꯩ ꯋꯥꯅꯤꯗ ꯄꯨꯈ꯭ꯔꯤꯗꯨꯒ 9,000 ꯄꯨꯔꯝꯃꯗꯤ ꯃꯥꯕꯨ ꯃꯥꯡꯉꯝꯅꯤꯅꯦ ꯏꯃꯥꯗꯤ ꯐꯔꯦ ꯑꯗꯨꯒ ꯅꯪ ꯇꯧꯒꯗꯕ ꯇꯧꯍꯧꯔꯣ ꯀꯔꯤ ꯃꯊꯪꯗ ꯏꯃꯥ ꯆꯥꯛꯀꯧꯕ ꯑꯝꯇ ꯆꯠꯂꯒ ꯁꯨꯝ ꯌꯥꯝ ꯆꯥꯎꯅ ꯇꯧꯕꯤꯔꯛꯏꯁꯦ ꯃꯥ ꯀꯩꯝ ꯊꯥꯅꯕꯤꯗꯦ ꯃꯥꯅ ꯂꯨꯄꯥ 500 ꯈꯛ ꯄꯤꯔꯒ ꯊꯥꯔꯒ
ꯆꯠꯂꯨꯔꯦ ꯃꯊꯪꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯃꯜ ꯈꯪꯗꯕ ꯌꯥꯝ ꯃꯥꯜꯂꯦ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯐꯅꯦꯛꯇ ꯑꯣꯏꯔꯁꯨ ꯈꯨꯗꯩ ꯃꯇꯦꯛ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯄꯤꯕꯗꯣ ꯑꯩꯈꯣꯏꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯥꯛꯄ ꯉꯝꯃꯤ ꯃꯥꯁꯤ ꯁꯨꯡꯇꯥ ꯄꯦꯟꯊꯣꯛꯄ ꯉꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ Ang ka ng kape ho di. Wali mapita three. Tara. ꯑꯁꯤꯗꯤ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯔꯛꯄ ꯑꯗꯨꯝ ꯇꯥ ꯂꯣꯏꯈ꯭ꯔꯦ On taro thama ba ni ngoro. ꯁꯤꯝꯇ ꯂꯧꯊꯕꯤꯔꯣ Ready? One, ꯁꯤꯝꯇ ꯂꯧꯊꯕꯤꯔꯣ ꯑꯩꯅ ꯇꯥꯔꯦ ꯁꯣꯝꯗ Khaba kayo. Chakra mali ni. Ish, sina ay isa. Yate nga ko. Chat kramane to sana chan chat thabi. Chat kramane ni ta huran mi ta to. Mali ni. 이네 뭐 탁나버려 Thang na ba ni ka daw na boy dino? Thang na ba ni poro?